Ngasisu pudona lakchari Inspector TAYAI Chanipan ga marphu tara mapan suba tangka Inspector TAYAI haujik thokliba irang asida masiga mari leinana puthokchaba thoram miyambu ngahaktang puthanana gidama thoramasi puthokchaban matam gi thokliba thodo wathoksingda yumpham oiduna puthokchaba wari paring amani ngasigi wari gi mami relief camp taraga nithoi suba tangka tabisi skari hagedabano khangdre sir mafam asida laiba mayam singchina thamoi sopo wari singche leina basida sir taba bongamdre da sir kappasu yaure sir nokpade amata yaudre adubu kare no mayam panamona liri ba wari singche horofam ti kara loina manaraga marakta manadaba su mayam yawi ko sir kari no khoi gele bakta tawgodori sibo haujik lari ba mo ngasi da dirang asi phagadaba mande da sir gamai yamna lori miyam punamakki mikap mirakon ai khoina tari basidi mioi khara khaktagi Khandani yamwadana relief camp da leriba miyoi masing kayano khun kayano yum kayano mai chakriba singasi achumbane sir khalurade haiba ngamdaba liba ngamdaba lifam khangdaba gumba su mayam yauromgadaba male sir achumbane wari lifam leitaba tampham khangdaba kya su yauromgador aikhoina tawribasidi mafam asida mateng pangba lakpada aikhoi lakani khangmadagi tongan ba awana sing pau tamba mafam asida lerima miyamgi wakat sing adubu miyamda yonhonaba honaban mase Aikoi miyam punamukta khanganba karisu kaiba leiti khambinaba leitaba langi mawongda manaraba lanasi Manipur hojik makha tana leptana adumak satharakli sathariba lanasi haukiba megi ahumdagi tha manga mapung phar ngasidi henbo hel kayam kuina sathagidori aroibadi karam kanda lakadori masisu hojik karimata haiba ngamanatri asumani sir matamde somasum hauki misi minana sum henjele senmilondagi hauraga Lairaban masing yamba stay in a sir. Yamno one or a kid of a mali, sir. Gamay, ying the young, Tadato. I could she out of a yaroi, Kang of a yarok. Lake Tabadagi Lyra, but you pilot of the Sweden and Masana, Masabu, Society, don't power Caesar, Puggy Kudong Chadaba Cameron, Sweden at Tropia. How's it power the cookie sing a Saturday Lanasi, cookie sing who can be in a lake of Gumnatori. Atuk Mamang the Tokiba, Tonga Toma Kang of Singi, Yana of a singer, might take a calm kiva Cameron Yawi. Ngasi lehoriba purup singnasu karigum amata khama ngamtri ngasi gi manipur gi miyamna soidina khanaram ngani khali madudi khambina ba leitaba lana mani haina tha manga mapung pharba dugumba lana mani haujik noma gi tha manga dagi hinjelakli haukiba october gi tang mari numidang pung nipan makhai tarakpa aduda imphal west ki manung da leba kethen mambi moidang pok khunauda bom yauna aphaba makhal gi nomai kapsilakliba loinana yum ani mai thadokpa gi thodok inong nongna thoki Masidi yamna ngaklibadi police outpost ama police station ama leibagi mathakta mapan suba sector gi Assam Rifles amasung CRP ki posting ikoina mafam aduda kaithian manbida leiribani matau karamna lamhen to henba militant sing aduna yamna komna nongmai kaplaga lakpa matam aduda bom da natana nongmai su kaplaga maitei khulda changlaga landarak pangamlibano haibagi achou wahang ama khangningai ori miyam punamangna nakana amada panglang da langlabasu iho panghau da horabasu Asiguma sing aside koi wakal tare tara thona khananingai wari masina maram oirga khambina ba leitabaga manabugum chakmana tawri habase khudam haibum masida leri tha manga pharaklaba lan asida awaba mayuk nariba lanjena duna masagi maramda thokpa landa masagi mayum makai mai thadok pikraba miyamna sangjapam lawduna relief camp sing de leri basing nasidi bharat ki lengangna kari khalamgani amukta paludraga su yare habi Haukiba tha manga asi phawgi manungda Manipur lenga kamasung Bharat lengangna thajaningai oiba aroiba warol haibadi lan asi lohelagani haibagi akaknaba numit tha haidaba simakti state asigi laibak thibani haiduna miyamna ngangnari nakan anina soknariba lan asida nakan amada tongshinba manbagi thawong asi haukiba tha mari helaba matamda danatana October gi tang mari gi numidang da moidang pok khunau da bom yauna nongmai kapselakpa mafam adugi akoiba lanmi amadi police mayam lerabasu koki singni yamna komna landa hanba asimangna takpadi nakal amada tongsinba manbagi thabak satharakpa lani haibasi miyamna khanaroi dobagi maram leiti masi khalloi hairagadi maduda leriba security singna makhoi gi mathong ningthijana utuna ekoi nakan animakta tongde ekoi gi ithodi masini haiduna utpagi tangai fadaba leiri masimangani noma gi miyam punamangna nakan amada tongsindunu leiri haiduna nakan amabu thajaraktriba hanna leptana landarakliba se khambinaba leitabagi haiba
ꯃꯁꯤꯗꯒꯤ ꯍꯥꯏꯃꯟꯕ ꯊꯣꯛꯀꯗ꯭ꯔꯥ ꯍꯧꯖꯤꯛ ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯃꯛ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯂꯥꯟ ꯍꯧꯔꯛꯂꯤꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅ ꯈꯪꯅꯔꯝꯂꯒꯅꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯔꯥꯟꯕ ꯇꯧꯔꯕ ꯃꯈꯣꯏꯗ ꯑꯔꯥꯟꯕ ꯐꯠꯇꯕ ꯑꯁꯨꯛ ꯌꯥꯝꯅ ꯇꯧꯕꯗ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯅ ꯌꯥꯅꯗ꯭ꯔꯕ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯅꯝꯕꯔ 4 ꯁꯨꯡꯕꯗ ꯆꯪꯂꯤꯕ ꯄꯣꯄꯤ ꯄꯥꯝꯕꯤ ꯄꯥꯛ ꯁꯟꯅ ꯊꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯃꯪ ꯀꯌꯥꯁꯨ ꯀꯣꯛꯊꯣꯛꯂꯤ ꯃꯁꯤꯕꯨ ꯀꯟꯈꯠꯄ ꯃꯥꯟꯕ ꯃꯑꯣꯡꯗ ꯀꯥꯡꯂꯣꯟ ꯀꯌꯥꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯗꯨꯅ ꯏꯐꯣꯡ ꯐꯣꯡꯅ ꯃꯩꯇꯩ ꯃꯤꯌꯥꯝꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯕꯗ ꯑꯊꯤꯡꯕ ꯊꯝꯗ꯭ꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯅ ꯄꯦꯟꯗꯕꯒꯤ ꯅꯣꯡꯃꯒꯤ ꯆꯥꯡ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯅꯕꯒꯤ ꯃꯆꯥꯛ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟ ꯑꯁꯤ ꯂꯥꯟꯈ꯭ꯔꯕꯗꯤ ꯄ꯭ꯔꯤ ꯃꯖꯔ ꯁ꯭ꯇꯦꯠꯇ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯅ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯂꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯃꯔꯝ ꯑꯁꯤꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯑꯔꯥꯟꯕ ꯉꯥꯡꯕ ꯃꯤꯅꯝꯕ ꯉꯥꯡꯕ ꯑꯔꯥꯟꯕ ꯄꯨꯋꯥꯔꯤ ꯏꯁꯜꯂꯒ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯊꯤꯅꯔꯕ ꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯝꯒꯤ ꯃꯄꯨꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯃꯆꯤꯟ ꯊꯤꯔꯤꯕ ꯑꯁꯦꯡꯕ ꯄꯨꯋꯥꯔꯤ ꯏꯔꯒ ꯐꯣꯡꯂꯤꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯅꯕ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯁꯤꯟꯕ ꯆꯨꯝꯒꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯡꯃꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯑꯋꯥꯕꯒꯤ ꯆꯥꯡ ꯄꯨꯝꯅꯃꯛꯇ ꯍꯦꯜꯂꯛꯀꯅꯤ ꯄꯨꯝꯅꯃꯛꯅ ꯋꯥꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯌꯥꯎꯒꯅꯤ ꯑꯩꯈꯣꯏꯅ ꯋꯥꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯋꯥꯕ ꯑꯣꯏꯒꯗꯧꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯑꯁꯤ ꯀꯣꯛꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯂꯥꯟ ꯈꯥꯝꯕ ꯄꯤꯁ ꯇꯣꯛ ꯆꯠꯊꯕ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤ ꯌꯥꯅꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯗꯁꯨ ꯇꯣꯡꯁꯤꯟꯗ ꯅꯥꯀꯟ ꯑꯅꯤꯗ ꯇꯣꯡꯗꯨꯅ ꯃꯌꯥꯏꯗ ꯆꯞ ꯆꯥꯅ ꯂꯦꯞꯂꯒ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯏ ꯒꯥꯡꯃꯩ ꯑꯆꯨꯝꯕꯅꯤ ꯁꯔ ꯁꯔꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯁꯔ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯒꯥꯡꯃꯩ ꯄꯨꯝꯅꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯆꯥꯔꯨꯞꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯅ ꯂꯥꯟ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏ ꯃꯈꯣꯏꯗꯁꯨ ꯁꯦꯟꯃꯤꯠꯂꯣꯟ ꯁꯣꯜꯂꯛꯀꯅꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯏꯖꯨꯀꯦꯁꯟꯗ ꯁꯣꯜꯂꯛꯀꯅꯤ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯍꯛꯁꯦꯜꯗ ꯁꯣꯜꯂꯛꯀꯅꯤ ꯄꯨꯝꯅꯃꯛ ꯋꯥꯕꯗꯤ ꯃꯈꯣꯏꯁꯨ ꯌꯥꯎꯒꯅꯤ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯈꯤꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯪꯖꯤꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯊꯦꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯅꯕ ꯍꯣꯠꯅꯗ꯭ꯔꯕꯗꯤ ꯑꯔꯦꯝꯕꯗ ꯄꯨꯃꯥꯡ ꯃꯥꯡꯕ ꯁꯅꯥ ꯂꯩꯄꯥꯛ ꯀꯨꯏꯔꯛꯀꯅꯤ ꯁꯔ ꯃꯧ ꯅꯍꯥ ꯑꯃ ꯆꯪꯉꯛꯄ ꯃꯥꯜꯂꯦ ꯁꯔ ꯒꯥꯡꯃꯩ ꯁꯣꯏꯗꯅ ꯆꯪꯉꯛꯀꯅꯤ ꯁꯣꯏꯗꯅ ꯇꯝꯂꯔꯅꯤ ꯃꯍꯥꯛꯀꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯎ ꯇꯥꯟꯅꯅꯕ ꯇꯧꯁꯤ ꯀꯧꯁꯜꯂꯛꯑꯣ ꯐꯒꯅꯤ ꯀꯔꯤꯅꯣ ꯁꯣꯝ ꯅꯥꯀꯟꯗ ꯂꯦꯡꯁꯤꯟꯕꯤꯔꯣ ꯏꯆꯟꯒꯨꯝꯕ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯃꯧꯗꯤ ꯑꯣꯏꯕꯁꯨ ꯃꯥꯜꯂꯦ ꯑꯗꯨ ꯏꯆꯟ ꯍꯥꯏꯅ ꯀꯧꯖꯒꯦ ꯏꯆꯟ ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯦ ꯁꯣꯝꯗ ꯁꯤꯗ ꯂꯥꯛꯈꯤꯌꯣ ꯍꯣꯏ ꯁꯔ ꯐꯝꯕꯤꯌꯨ ꯁꯤꯗ ꯐꯝꯕꯤꯌꯨ ꯁꯦ ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯁꯣꯝꯗ ꯌꯥꯅꯤ ꯀꯅꯥꯅꯣꯃꯇ ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯄꯥꯏꯕꯤꯌꯨ ꯁꯔ ꯑꯉꯥꯡꯁꯨ ꯌꯥꯎꯔꯤꯅꯦ ꯁꯔ ꯀꯅꯥꯅꯣꯃꯇꯪ ꯄꯥꯝꯕꯤꯔꯗꯤ ꯄꯥꯝꯈ꯭ꯔꯦ ꯍꯥꯏꯕꯤꯌꯨ ꯏꯆꯜꯒꯤ ꯀꯔꯤ ꯃꯇꯥꯡꯅꯣ ꯀꯔꯤ ꯋꯥꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯔ ꯑꯩꯒꯤꯗꯤ ꯋꯥꯀꯠꯅꯤ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯅꯤꯡꯉꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯇꯥꯍꯟꯅꯤꯡꯉꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕꯗꯨꯒꯨꯝꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯦ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯖꯨꯟꯒꯤ ꯇꯥꯡ 6 ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯤ ꯑꯩ ꯏꯆꯥ ꯄꯤꯛꯄꯁꯤꯒ ꯑꯩꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ 3 ꯑꯉꯥꯡ ꯃꯆꯥꯁꯤꯒ ꯑꯩꯈꯣꯏ 4 ꯈꯛꯇꯅꯤ ꯑꯩ ꯃꯍꯥꯛꯀꯤ ꯃꯄꯥꯎꯁꯦ ꯑꯃꯨꯛꯇꯪ ꯊꯃꯣꯏ ꯁꯦꯡꯅ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯍꯥꯏꯕꯤꯌꯨ ꯏꯆꯜ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯁꯔ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯁꯣꯜꯂꯞꯅ ꯑꯩ ꯂꯥꯟꯁꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯕꯣꯏ ꯌꯥꯎꯕꯣꯏ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤꯔꯅ ꯇꯧꯕꯅꯤꯅꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯂꯥꯟ ꯌꯥꯎꯔꯨꯅꯨꯗ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯒ ꯆꯦꯜꯂꯒ ꯂꯩꯔꯒ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏ ꯋꯥꯗꯣ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯣ ꯀꯔꯤꯅꯣꯗ ꯏꯃꯨꯡ ꯑꯃꯗ ꯑꯩꯈꯣꯏ 4 ꯈꯛ ꯂꯩꯔꯦ ꯏꯇꯩ ꯈꯣꯏꯅ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯦ ꯅꯠꯇꯦ ꯏꯃꯨꯡꯁꯤꯒꯤ ꯑꯆꯧꯕ ꯗꯥꯏꯇꯗꯤ ꯅꯍꯥꯛꯅ ꯂꯧꯔꯒ ꯂꯩꯔꯦ ꯅꯠꯇꯦ ꯀꯔꯤꯅꯣ ꯁꯣꯛꯄ ꯄꯟꯕ ꯌꯥꯎꯔꯣ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯒ
ꯀꯩꯗꯧꯕꯩ ꯆꯠꯅꯤꯡꯂꯤꯅꯣ ꯑꯁ ꯑꯗꯨ ꯆꯠꯂꯨꯅꯨꯗ ꯑꯗꯨ ꯆꯠꯇ꯭ꯔꯁꯨ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯂꯥꯟ ꯑꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯅꯤ ꯂꯩꯕꯥꯛꯁꯤꯒꯤꯅꯤ ꯌꯦꯡꯉꯨ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯆꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡꯒꯤ ꯅꯠꯇꯦ ꯂꯥꯟ ꯄꯥꯡꯕꯁꯦ ꯄꯨꯝꯅꯃꯛꯅ ꯆꯠꯅꯔꯤꯕꯅꯤ ꯑꯩꯈꯣꯏ ꯂꯥꯟ ꯌꯦꯡꯕ ꯂꯥꯟ ꯄꯥꯡꯕꯁꯦ ꯑꯩ ꯆꯠꯅꯤꯡꯉꯤ ꯑꯁ ꯑꯩꯗꯤ ꯃꯗꯨ ꯄꯥꯝꯗꯦꯗ ꯑꯩꯈꯣꯏ ꯃꯔꯤꯈꯛ ꯂꯩꯔꯦ ꯏꯊꯩꯈꯣꯏꯅ ꯃꯄꯥꯟꯗ ꯁꯨꯝ ꯂꯩꯔꯦ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯕꯨ ꯀꯔꯤꯅꯣꯕ ꯑꯩꯗꯤ ꯆꯠꯍꯟꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ ꯑꯁ ꯅꯪꯁꯨ ꯌꯥꯏ ꯊꯃꯣꯏꯗꯣ ꯑꯗꯨꯃꯥꯏꯅ ꯄꯤꯛꯁꯜꯂꯗꯤ ꯌꯥꯔꯔꯣꯏꯀꯣ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯁꯨꯝ ꯆꯠꯂꯨꯒꯦꯕ ꯑꯁ ꯌꯥꯔꯦꯕ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕꯁꯤꯗ ꯈꯔꯁꯨ ꯇꯥꯕꯤꯌꯨ ꯀꯩꯗꯧꯒꯦ ꯁꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯁꯨꯝ ꯍꯥꯏꯅꯔꯤꯁꯤꯕꯣ ꯑꯁ ꯀꯨꯏꯔꯣꯏꯗ ꯉꯥꯏꯍꯥꯛꯇꯅꯤꯗ ꯃꯌꯥꯝ ꯊꯣꯛꯏ ꯁ꯭ꯋꯥꯏꯗ ꯊꯣꯡꯒꯥꯟꯗ ꯁꯨꯝ ꯊꯣꯛꯑ ꯁꯨꯝ ꯌꯦꯡꯕꯩ ꯋꯥꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯉꯥꯟꯕ ꯍꯣꯏ ꯀꯔꯤ ꯍꯣꯏꯁꯨ ꯃꯣꯏꯁꯨ ꯆꯠꯅꯦꯅ ꯍꯥꯏꯌꯣ ꯑꯗꯨ ꯑꯕꯤꯅꯥꯁꯁꯨ ꯌꯥꯎꯅꯦꯅ ꯍꯥꯏ ꯑꯗꯨ ꯑꯩ ꯉꯥꯛꯇꯪ ꯆꯠꯂꯨꯒꯦ ꯀꯩꯗꯧꯔꯒꯦ ꯑꯁ ꯌꯥꯔꯣꯏꯕ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥꯁꯤ ꯑꯩꯅ ꯆꯦꯜ ꯂꯩꯔꯦ ꯀꯔꯤꯅꯣꯕ ꯍꯧꯖꯤꯛ ꯇꯥꯟꯖꯥꯁꯤꯗꯕꯨ ꯃꯐꯝ ꯃꯇꯝ ꯆꯥꯗꯦ ꯑꯉꯥꯡ ꯆꯥꯎꯔꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯦꯅ ꯇꯧꯕ ꯑꯣꯏꯔꯗꯤ ꯐꯩ ꯀꯔꯤꯅꯣꯕ ꯅꯠꯇꯦ ꯂꯥꯟꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪ ꯍꯩꯕꯁꯨ ꯅꯠꯇꯦ ꯄꯔꯞ ꯆꯠꯂꯒ ꯀꯩꯗꯧꯔꯨꯒꯦ ꯍꯥꯏꯅꯣꯕ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯎꯗ꯭ꯔꯣ ꯅꯠꯇꯦ ꯅꯍꯥꯟꯗꯒꯤ ꯊꯣꯛꯏꯁꯦ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯌꯥꯅꯣꯕ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯤꯕ ꯈꯣꯠꯂꯤꯕ ꯅꯠꯇꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯅꯠꯇꯦ ꯍꯦꯛ ꯇꯥꯕꯗ ꯇꯨ ꯆꯨꯡꯕ ꯉꯥꯛꯇ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯂꯤꯉꯩ ꯃꯔꯛꯁꯤꯗꯕꯨ ꯀꯔꯤꯅꯣꯕ ꯇꯧꯔꯤꯗꯨꯕꯣ ꯑꯁ ꯌꯥꯔꯦꯁꯦ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤನಿ ꯑꯣ ꯌꯥꯔꯦꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪꯅꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯉꯥꯟꯕ ꯍꯣꯏꯗ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯆꯥꯔꯖꯔꯗꯣ ꯃꯣꯏꯗꯁꯨ ꯍꯨꯟꯇꯣꯛꯑꯝꯃꯦꯕ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨ ꯂꯧꯔꯨꯔꯒ ꯑꯩ ꯂꯥꯛꯀꯦ ꯊꯣꯛꯇꯧꯅꯨꯀꯣ ꯑꯩ ꯇꯜꯂꯦ ꯍꯥꯏꯁꯤꯅꯤ ꯃꯣꯕꯥꯏꯜ ꯆꯥꯔꯖꯔ ꯊꯝꯃꯝꯃꯤ ꯀꯥꯏꯅ ꯀꯩꯗꯧꯕꯩ ꯃꯣꯏ ꯊꯝꯃꯝꯃꯤꯅꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯥꯔꯖ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯑꯁ ꯃꯣꯏꯗ ꯁꯨꯝ ꯆꯠꯄꯗꯨ ꯆꯥꯔꯖꯔꯗꯨ ꯄꯨꯕꯅꯦ ꯃꯤ ꯑꯗꯨ ꯆꯥꯔꯖꯔꯗꯨ ꯃꯣꯏꯗ ꯊꯝꯃꯝꯃꯦꯕ ꯑꯗꯨ ꯂꯧꯔꯨꯒꯦꯕ ꯑꯁ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤꯀꯣ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯒꯅꯦ ꯐꯔꯛ ꯇꯥꯅꯩ ꯍꯥꯏꯁꯤನಿ ꯑꯩꯅ ꯌꯥꯗꯕ ꯇꯧꯒꯅꯨꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤನಿ ꯑꯣ ꯏꯕꯦꯝꯃ ꯈꯪꯉꯦ ꯉꯥꯏꯍꯥꯛꯇꯪꯅꯦ ꯑꯩ ꯑꯕꯤ ꯍꯣꯏꯗꯁꯨ ꯉꯥꯏꯍꯥꯛ ꯆꯪꯉꯨꯒꯦꯕ ꯌꯥꯔꯦꯀꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯒꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯪꯍꯧꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝ ꯑꯗꯨꯗ ꯒꯥꯔꯤ ꯃꯆꯥꯗ ꯑꯚꯤ ꯂꯥꯛꯈꯤ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕ ꯍꯪꯈꯤ ꯑꯩ ꯀꯩꯅꯣ ꯅꯣꯏ ꯍꯤꯔꯣꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯞ ꯂꯥꯛꯑꯃꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯅꯣꯏ ꯌꯨꯝꯗ ꯀꯩꯅꯣꯝ ꯍꯪꯅꯦ ꯆꯠꯈꯤꯕꯅꯤꯅꯦ ꯑꯗꯨ ꯀꯩꯅꯣ ꯁꯣꯡꯅ ꯂꯥꯛꯇ꯭ꯔꯤꯅꯦ ꯅꯠꯇꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯈꯛꯇ ꯊꯣꯛꯈꯤꯕꯅꯤ ꯃꯣꯕꯥꯏꯜ ꯆꯥꯔꯖꯔ ꯂꯧꯔꯨꯅꯦꯅ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯂꯥꯟ ꯌꯦꯡꯕ ꯈꯣꯠꯄ ꯑꯗꯨꯗ ꯑꯁ ꯀꯗꯥꯏꯗꯩꯅꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯂꯥꯟ ꯁꯨꯝ ꯃꯌꯥꯝ ꯆꯠꯂꯤꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯌꯦꯡꯖꯦꯅ ꯍꯥꯏꯅꯕꯩ ꯋꯥꯅꯤꯗ ꯀꯗꯥꯏꯗ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯀꯗꯥꯏ ꯂꯥꯟ ꯆꯠꯇꯣꯏꯅꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯁ ꯑꯚꯤ ꯆꯠꯈꯤꯅꯨꯀꯣ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯁꯨ ꯂꯩꯔꯒ ꯑꯁ ꯁꯣꯛꯇꯅ ꯈꯣꯠꯇꯅ ꯍꯣꯔꯦꯟꯅꯦ ꯇꯨꯁꯟ ꯈꯣꯠꯆꯟꯕ ꯌꯥꯎꯔꯣ ꯈꯣꯡ ꯈꯨꯠ ꯇꯦꯛꯄ ꯈꯣꯠꯄ ꯌꯥꯝ ꯈꯨꯗꯣꯡ ꯆꯥꯗꯦꯕ ꯃꯥꯅ ꯁꯨꯔꯒ ꯏꯃꯨꯡꯁꯤꯗ ꯆꯥꯔꯦ ꯀꯩꯒꯨꯝꯕ ꯃꯥꯅ ꯁꯣꯛꯇꯅ ꯅꯥꯗꯅ ꯂꯩꯈ꯭ꯔꯣ ꯅꯠꯇꯦ ꯀꯅꯥꯅꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡ ꯄꯨꯗꯣꯏꯁꯤꯕꯣ ꯅꯪ ꯈꯪꯈꯤꯗꯨꯉꯥꯏ ꯑꯩꯈꯣꯏ ꯏꯇꯩꯈꯣꯏꯁꯨ ꯃꯄꯥꯟꯗ ꯂꯩꯈꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯔꯤ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯌꯨꯝꯁꯤꯗ ꯃꯥ ꯈꯛꯇꯪ ꯅꯨꯄꯥꯅꯦꯅ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯅꯣꯕ ꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯁꯤꯕꯣ ꯑꯁ ꯅꯪꯁꯨ ꯔꯦꯁꯃꯥ ꯌꯥꯏ ꯑꯣ ꯑꯩꯈꯣꯏꯗ ꯆꯠꯀꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯊꯣꯛꯒꯦ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯏꯕꯦꯝꯃ ꯑꯩ ꯌꯥꯎꯔꯤꯀꯣ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯑꯗꯨꯕꯨ ꯑꯩ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕꯗꯒꯤ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯑꯩꯅ ꯍꯥꯏꯐꯦꯠ ꯌꯦꯡꯈꯤ ꯃꯗꯨꯗ ꯊꯣꯡꯒꯥꯟꯗ ꯑꯩꯒꯤ ꯄꯨꯔꯣꯏꯕꯒ ꯑꯗꯨꯒ ꯉꯥꯟꯕꯒ ꯃꯌꯥꯏꯗꯅ ꯑꯩꯒꯤ ꯄꯨꯔꯣꯏꯕ ꯇꯣꯡꯉꯤ ꯑꯗꯨꯒ ꯑꯕꯤꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯆꯤꯡ ꯆꯤꯡꯅꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯃꯥ ꯃꯊꯟꯗꯗꯤ ꯆꯠꯈꯤꯕ ꯅꯠꯇꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯈꯤ ꯈꯟꯕꯗꯒꯤ ꯑꯩ ꯄꯨꯛꯅꯤꯡ ꯑꯁꯦ ꯈꯖꯤꯛꯇꯪꯗꯤ ꯐꯥꯊꯔꯒ ꯃꯃꯥꯟꯅꯕ ꯑꯅꯤꯁꯨ ꯌꯥꯎꯈꯤꯀꯣ ꯈꯟꯕꯗꯒꯤ ꯑꯩ ꯈꯖꯤꯛꯇꯪꯗꯤ ꯐꯈꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯍꯥꯛꯅ ꯃꯗꯨꯒꯤ ꯐꯤꯔꯦꯞꯇꯣ ꯂꯧꯔꯛꯈꯤꯕ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯍꯥꯛꯅ ꯋꯥꯈꯜ ꯍꯣꯡꯉꯛꯈꯤꯕ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯈꯤ ꯑꯁ ꯗꯥꯎ ꯌꯥꯗꯦ ꯊꯕꯛ ꯊꯣꯛꯎꯕꯅꯤ ꯋꯥꯔꯛꯁꯣꯞꯇ ꯌꯥꯎꯕꯒꯤ ꯋꯥꯗꯨ ꯐꯖꯅ ꯍꯥꯏꯅꯔꯦ
ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯤ ꯏꯔꯥꯡꯁꯤꯅ ꯌꯥꯗ꯭ꯔꯦ ꯁꯦꯟꯁꯨ ꯊꯣꯛꯇꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯇꯥꯖꯧ ꯑꯩꯈꯣꯏꯅ ꯑꯗꯩꯗ ꯂꯩꯈ꯭ꯔꯦ ꯁꯤꯗꯗꯤ ꯏꯃꯥꯅꯦ ꯑꯩꯈꯣꯏꯉꯩ ꯂꯩꯔꯤꯁꯤꯗꯤ ꯂꯩꯔꯤꯕ ꯇꯧꯔꯤ ꯑꯩꯅ ꯁꯤꯗꯩꯗ ꯈꯔ ꯈꯔ ꯁꯨꯔꯒ ꯏꯃꯨꯡꯁꯤꯒꯤ ꯍꯣꯠꯅꯕꯁꯤꯅꯗꯤ ꯄꯨ ꯊꯥꯡꯕꯗꯤ ꯉꯝꯗ꯭ꯔꯤ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯇꯧꯔꯤꯁꯤ ꯏꯔꯥꯡꯁꯤ ꯂꯩꯇ꯭ꯔꯒꯗꯤꯅꯦ ꯊꯕꯛꯁꯦ ꯑꯗꯨꯝ ꯋꯥꯛꯁꯣꯞꯁꯦ ꯍꯧ ꯌꯥꯔꯝꯅꯤ ꯑꯗꯨ ꯏꯔꯥꯡꯁꯤ ꯂꯩꯕꯅꯤꯅ ꯋꯥꯛꯁꯣꯞꯇꯨꯁꯨ ꯀꯔꯤꯝ ꯀꯥꯟꯅꯗ꯭ꯔꯦ ꯈꯔ ꯊꯛ ꯂꯩꯔꯦ ꯌꯥꯎꯔ ꯂꯥꯛꯑꯣ ꯈꯔ ꯂꯩꯔꯦ ꯇꯧꯁꯤ ꯂꯥꯛꯑꯣꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗ꯭ꯔꯦ ꯇꯥꯊꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯥꯡꯉꯦ ꯍꯥꯏꯒꯦꯕ ꯃꯣꯏ ꯗꯨꯀꯥꯟꯗꯣ ꯋꯥꯛꯁꯣꯞꯅꯤ ꯍꯥꯏꯔꯒꯕꯨ ꯅꯠꯇꯦ ꯏꯔꯥꯡ ꯇꯧꯔꯒꯁꯨ ꯗꯨꯀꯥꯟ ꯈꯔ ꯈꯔ ꯍꯥꯡꯅꯔꯤ ꯑꯗꯩꯗ ꯑꯗꯨꯝ ꯌꯥꯎꯔꯒ ꯀꯔꯤꯅꯣ ꯈꯔ ꯇꯧꯕꯅ ꯐꯠꯇ꯭ꯔꯣ ꯑꯩꯅ ꯍꯦꯟꯅ ꯌꯥꯎꯅꯤꯡꯉꯤꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯔꯐ꯭ꯌꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯠꯇꯦ ꯁꯤꯒꯤ ꯇꯥꯟꯖꯥꯁꯦ ꯗꯨꯀꯥꯟ ꯀꯃꯥꯏꯅ ꯐꯝꯗꯣꯏꯅꯣ ꯅꯪꯁꯨ ꯈꯟꯗꯅ ꯌꯦꯡꯉꯣꯅꯦ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯁꯤꯁꯨ ꯋꯥꯏꯅꯤ ꯑꯗꯨꯒꯅꯦ ꯏꯔꯥꯡꯁꯤ ꯈꯤꯇꯪ ꯐꯔꯀꯥꯟꯗ ꯃꯣꯏ ꯋꯥꯛꯁꯣꯞꯇꯣ ꯍꯥꯡꯒꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯥꯎꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯇꯥꯊꯣ ꯀꯔꯤꯅꯣ ꯃꯣꯏꯗ ꯐꯖꯅ ꯍꯪꯉꯒꯅꯦ ꯑꯩꯗꯤ ꯐꯖꯅ ꯌꯥꯎꯍꯟꯅꯤꯡꯉꯤ ꯑꯗꯨ ꯅꯠꯇꯕ ꯊꯕꯛꯇꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯇꯧꯅꯤ ꯔꯦꯁꯃꯥ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯊꯣꯛꯑꯅ ꯇꯝꯃꯝꯃꯕꯅꯤꯅ ꯑꯁ ꯂꯥꯏꯟ ꯑꯃ ꯇꯝꯃꯝꯖꯅꯤꯁꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩ ꯑꯁ꯭ꯋꯥꯏꯕꯧꯇꯣꯝꯗ ꯊꯣꯛꯈꯤꯒꯦ ꯀꯗꯥꯏꯗꯅꯣ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣꯕ ꯀꯩꯁꯨ ꯆꯠꯂꯣꯏꯗ ꯑꯩꯅꯦ ꯑꯕꯤ ꯍꯣꯏꯗ ꯉꯥꯛꯇꯪ ꯆꯠꯂꯨꯒꯦ ꯀꯨꯏꯔꯣꯏꯁꯦ ꯑꯁꯨꯝꯅ ꯊꯣꯛꯎꯔꯒ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏ ꯀꯔꯤ ꯈꯟꯅꯔꯒ ꯂꯥꯛꯄꯅꯣ ꯈꯪꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯪꯈ꯭ꯔꯒꯅꯤ ꯆꯥꯊꯣꯛꯂꯁꯤ ꯍꯥꯏꯔꯨꯕꯗ ꯃꯥꯂꯦꯝ ꯉꯥꯟꯕꯒ ꯆꯠꯃꯤꯟꯅꯔꯨꯔꯒ ꯍꯜꯂꯛꯑꯒꯦ ꯍꯥꯏꯔꯝꯈꯤꯕꯅꯤ ꯄꯨꯡ 12ꯗꯒꯤꯅ ꯅꯨꯃꯤꯠ ꯌꯨꯡꯂꯛꯄ ꯑꯗꯨꯋꯥꯏ ꯐꯥꯎꯕꯗ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯃꯥꯂꯦꯝꯗꯁꯨ ꯐꯣꯟ ꯇꯧꯈꯤ ꯃꯈꯣꯏ ꯐꯣꯟꯗꯤ ꯆꯠꯂꯒ ꯐꯣꯟ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯈꯤꯗꯦ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4 ꯇꯥꯔꯛꯄꯗꯨꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯐꯣꯟꯗꯨ ꯂꯣꯏꯅꯃꯛ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯈꯤ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯈꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯗꯨ ꯏꯅꯦꯝꯕꯣꯛꯇ ꯇꯝꯗꯨꯅ ꯃꯊꯪ ꯃꯥꯂꯦꯝ ꯉꯥꯟꯕꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯕꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯦ ꯍꯥꯏꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯅꯦꯝꯕꯣꯛꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯈꯤꯁꯦ ꯍꯥꯏꯔꯝꯂꯒ ꯏꯅꯦꯝꯕꯣꯛꯀ ꯅꯨꯡꯊꯤꯟ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥꯂꯦꯝ ꯉꯥꯟꯕ ꯍꯣꯏꯗ ꯑꯃꯨꯛ ꯆꯠꯈꯤ ꯑꯗꯨꯁꯨ ꯆꯠꯃꯤꯟꯅꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯂꯞ ꯑꯃꯠꯇ ꯍꯜꯂꯛꯈꯤꯔꯝꯗꯦ ꯑꯃꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯤ ꯑꯃꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯤ ꯃꯊꯪ ꯑꯁꯨꯝ ꯍꯪꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯅꯨꯃꯤꯗꯥꯡꯗꯒꯤꯅ ꯑꯍꯤꯡꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯕ ꯌꯥꯈꯤꯗꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 4 ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯏꯁꯥ ꯏꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯌꯦꯡꯈꯤ ꯃꯗꯨꯗꯒꯤ ꯏꯅꯦꯝꯕꯣꯛꯇ ꯑꯩꯅ ꯃꯗꯨꯗꯒꯤ ꯏꯅꯦꯝꯕꯣꯛꯀ ꯑꯩꯒ ꯊꯤꯔꯨꯁꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯈꯤ ꯃꯃꯥꯟꯅꯕ ꯐꯣꯟ ꯇꯧꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗ ꯃꯊꯪ ꯍꯪꯈꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯈꯪꯗꯦ ꯎꯗꯦ ꯉꯥꯛꯇ ꯍꯥꯏꯔꯛꯈꯤ ꯑꯃꯗ ꯑꯃꯨꯛ ꯍꯪꯉꯤ ꯈꯪꯗꯦ ꯑꯃꯗ ꯑꯃꯨꯛ ꯍꯪꯉꯤ ꯈꯪꯗꯦ ꯏꯄꯨꯔꯣꯏꯕ ꯌꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯈꯨꯡꯒꯨꯜ ꯂꯤꯔꯛꯄꯗ ꯃꯤꯑꯣꯏ ꯈꯔꯅ ꯊꯥꯡꯖꯤꯡ ꯃꯅꯤꯡꯗ ꯃꯤ ꯑꯁꯤꯕ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯍꯥꯏꯔꯛꯈꯤ ꯀ꯭ꯋꯥꯛꯇꯥ ꯃꯅꯤꯡꯗ ꯑꯁꯤꯕ ꯈꯔ ꯂꯩꯔꯦ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯛꯈꯤ ꯑꯗꯨꯕꯨ ꯈꯔ ꯍꯛꯆꯤꯟꯅ ꯍꯪꯂꯨꯔꯕꯗꯤ ꯇꯪꯗꯥꯡꯕ ꯑꯃꯠꯇ ꯈꯪꯕ ꯌꯥꯎꯔꯝꯗꯦ ꯅꯨꯃꯤꯠꯇꯨꯒꯤ ꯏꯄꯨꯔꯣꯏꯕ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯂꯩꯈꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯛꯄ ꯃꯩꯁꯥꯛꯁꯤꯡ ꯈꯥꯡꯂꯒ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯂꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯆꯥꯅꯨꯄꯤꯒ ꯏꯅꯦꯝꯕꯣꯛꯀ ꯃꯥꯕꯨ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈꯤ ꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ ꯏꯃꯨꯡꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯦ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯑꯃꯠꯇ ꯈꯪꯗꯦ ꯍꯛꯆꯥꯡꯒꯤ ꯃꯍꯨꯠ ꯄꯪꯒꯣꯡꯅ ꯁꯥꯔꯒ ꯄꯣꯂꯣꯏꯈ꯭ꯔꯕꯁꯨ ꯃꯍꯥꯛ ꯍꯜꯂꯛꯂꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅꯕꯗꯒꯤ ꯇꯧꯍꯩꯗꯦ ꯄꯣꯂꯣꯏꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯁꯥꯒꯩꯒꯤ ꯌꯦꯡꯂꯒ ꯀꯌꯥꯝ ꯀꯨꯏꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯑꯗꯨꯃꯛ ꯆꯥꯍꯦꯟ ꯉꯥꯍꯦꯟꯗꯨꯅ ꯂꯩꯈꯤꯒꯅꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯛꯄꯗꯣ
ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯪꯒꯣꯡꯅ ꯁꯥꯗꯨꯅ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯇꯧꯐꯝ ꯈꯪꯂꯛꯇꯕꯗꯒꯤ ꯃꯗꯨꯁꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯇꯁꯦꯡꯅ ꯄꯥꯡꯒꯣꯡꯅ ꯃꯍꯨꯠ ꯁꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ꯫ ꯃꯁꯥꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯏꯁꯥꯗ ꯊꯥꯖꯕꯁꯨ ꯉꯝꯈꯤꯗꯦ꯫ ꯍꯜꯂꯛꯇꯕꯗꯨꯅꯗꯤ ꯋꯥꯍꯜꯂꯤ꯫ ꯏꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯛꯄ ꯃꯇꯨꯡ ꯑꯗꯨꯋꯥꯏꯗ ꯕꯤꯁꯦꯝꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯁꯤꯟꯈꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯃꯍꯥꯛ ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤ ꯐꯥꯎꯕꯗꯤ ꯆꯠꯈꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯈꯪꯂꯛꯇꯕꯗꯒꯤ ꯑꯗꯨꯃꯛ ꯇꯧꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯏꯄꯨꯔꯣꯏꯕꯅ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯥꯟ ꯌꯥꯝꯅ ꯀꯜꯂꯛꯄ ꯃꯇꯝ ꯑꯣꯏꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯏꯄꯨꯔꯣꯏꯕ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕ ꯑꯅꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯨꯛꯇꯗꯤ ꯄꯨꯊꯣꯛꯄꯤꯌꯨ꯫ ꯁꯤꯔꯕꯁꯨ ꯁꯤꯔꯦ ꯍꯥꯏꯕꯤꯌꯨ꯫ ꯍꯤꯡꯂꯒꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯇꯁꯦꯡꯅ ꯁꯤꯈꯤꯕ ꯑꯣꯏꯔꯒꯅ ꯏꯄꯨꯔꯣꯏꯕꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯪꯍꯟꯕꯤꯌꯨ꯫ ꯏꯄꯨꯔꯣꯏꯕꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯪꯍꯟꯕꯤꯌꯨ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯏꯟꯇꯔꯅꯦꯠ ꯁꯥꯔꯚꯤꯁ ꯊꯤꯡꯖꯤꯟꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕꯅ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯅꯔꯛꯀꯗꯕꯗꯨ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯐꯪꯗꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯏꯊꯩꯗ ꯑꯃꯨꯛ ꯑꯗꯨꯒꯨꯝꯕ ꯃꯤꯒꯤꯗꯤ ꯊꯥꯒꯠꯂꯛꯄꯁꯨ ꯌꯥꯎꯏ꯫ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯔꯇ ꯑꯣꯏꯔꯁꯨ ꯈꯪꯕ ꯌꯥꯏ꯫ ꯊꯥꯒꯠꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ꯫ ꯑꯗꯨꯕꯨ ꯏꯊꯩ ꯈꯣꯏꯅ ꯊꯥꯒꯠꯂꯛꯇꯦ ꯍꯥꯏꯔꯛꯈꯤ꯫ ꯀꯔꯤꯃꯠꯇ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤꯗ ꯃꯍꯥꯛꯅ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯍꯪꯂꯨꯕꯗꯁꯨ ꯀꯅꯥꯃꯠꯇ ꯈꯪꯗꯦ꯫ ꯏꯄꯨꯔꯣꯏꯕꯒ ꯑꯩꯒ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 3, 2019ꯗ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯝꯁꯨ ꯌꯥꯝꯅ ꯅꯪꯉꯤ꯫ ꯃꯗꯨꯅ ꯏꯍꯩꯁꯤꯡ ꯇꯝꯕꯗ ꯏꯅꯤꯡ ꯇꯝꯂꯛꯈꯤ꯫ ꯀ꯭ꯂꯥꯁ 9 ꯐꯥꯎꯕ ꯇꯝꯂꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯈꯟꯗꯨꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯇꯨꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯃꯦꯆꯤꯟꯅ ꯐꯤ ꯁꯥꯕ ꯇꯝꯕ ꯆꯠꯈꯤ꯫ ꯃꯦꯆꯤꯟꯅ ꯀꯥꯔꯄꯦꯠ ꯁꯥꯕꯅꯆꯤꯡꯕ ꯇꯧꯗꯨꯅ ꯁꯦꯜ ꯈꯔ ꯇꯥꯜꯂꯒ ꯆꯍꯤ 3 ꯂꯣꯝ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯀꯨꯝꯖꯥ 2019ꯗ ꯊꯣꯔꯛꯂꯒ 2018ꯗ ꯏꯕꯥꯅꯤ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯈꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯁꯨꯔꯒ ꯆꯥꯕꯅꯤꯅ ꯌꯥꯝꯅ ꯋꯥꯔꯦ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯅ ꯅꯤꯡꯊꯧꯈꯣꯡꯗ ꯏꯄꯥꯝꯗ ꯑꯃꯨꯛ ꯂꯩ꯫ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯤ꯫ ꯑꯅꯤ ꯊꯣꯛꯅ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯃꯗ ꯑꯃꯨꯛ ꯂꯩꯔꯒ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯃꯨꯛ ꯋꯥꯏ꯫ ꯏꯄꯥꯝꯂꯣꯝꯗ ꯂꯩꯔꯒ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯣꯝꯗ ꯂꯩꯔꯒ ꯐꯒꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯂꯥꯛꯏ꯫ ꯑꯩꯅ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯤꯕꯗꯤ ꯂꯩꯉꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯅꯤ꯫ ꯃꯈꯣꯏ ꯊꯧꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯈꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯗꯒꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯋꯥꯔꯤꯕꯅꯤ ꯈꯜꯂꯤ꯫ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯊꯋꯥꯏ ꯊꯥꯔꯣ ꯍꯥꯏꯕ꯭ꯔꯥ? ꯂꯩꯉꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯣꯟꯕ, ꯑꯁꯨꯛ ꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏꯅ ꯄꯋꯥꯔ ꯄꯥꯏ ꯍꯥꯏꯗꯨꯅ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ? ꯄꯋꯥꯔ ꯄꯥꯏꯗꯕ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯇꯧꯔꯒꯅꯤ? ꯑꯁꯨꯛ ꯌꯥꯝꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯨꯡꯕꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯣꯏꯔꯣꯏ꯫ ꯏꯃꯥ ꯏꯕꯦꯜ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯃꯊꯪ ꯁꯤꯕ ꯅꯥꯕ ꯌꯥꯎꯈ꯭ꯔꯦ꯫ ꯃꯩꯇꯩꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯨꯅ ꯃꯈꯣꯏꯅ ꯑꯣꯏꯖꯕ ꯇꯥꯜꯂꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯃꯈꯣꯏꯅ ꯇꯥꯟꯒꯗꯕꯗꯤ ꯂꯩꯉꯥꯛꯇꯅꯤ꯫ ꯂꯥꯟꯖꯗ꯭ꯔꯕ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯒ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯐꯪꯒꯗ꯭ꯔꯥ? ꯃꯩꯇꯩꯁꯤꯡꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯄꯤꯈꯤꯗꯕ꯭ꯔꯥ? ꯃꯈꯣꯏꯗ ꯀꯔꯤꯕꯨ ꯌꯦꯠꯈꯤꯕꯒꯦ? ꯑꯗꯨꯒ ꯃꯗꯨ ꯈꯪꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯏꯁꯣꯔꯗꯨꯅ ꯃꯈꯣꯏꯕꯨ ꯌꯥꯈꯤꯒꯗ꯭ꯔꯥ? ꯂꯥꯟꯖꯗꯕ ꯊꯋꯥꯏ ꯀꯌꯥꯕꯨ ꯍꯥꯠꯂꯒ, ꯂꯥꯟꯖꯗꯕ ꯀꯌꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯍꯜꯂꯒ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯊꯨꯡꯒꯅꯤ ꯍꯥꯏꯕꯁꯤꯕꯨ ꯀꯔꯝꯕ ꯏꯁꯣꯔꯅ ꯌꯥꯒꯗꯒꯦ? ꯀꯔꯝꯕ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯗꯒꯦ? ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯃꯥꯡꯍꯜꯂꯒ, ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡꯕꯨ ꯍꯥꯠꯂꯒ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ
ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯀꯔꯤꯁꯨ ꯐꯪꯂꯣꯏ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣ ꯂꯥꯟꯖꯗ꯭ꯔꯕ ꯀꯌꯥꯒꯤ ꯃꯤꯠꯇꯒꯤ ꯑꯁꯨꯝꯅ ꯄꯤ ꯇꯥꯔꯒ ꯃꯈꯣꯏꯒꯤ ꯅꯤꯡꯕꯕꯨ ꯊꯨꯡꯂꯕꯗꯤ ꯏꯁꯣꯔꯗꯤ ꯂꯩꯇ꯭ꯔꯦꯗꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯂꯥꯏꯅꯁꯨ ꯌꯥꯔꯣꯏ ꯃꯈꯣꯏꯒꯤ ꯇꯥꯟꯐꯝ ꯊꯣꯛꯄꯗꯨꯗꯤ ꯃꯈꯣꯏꯅ ꯂꯩꯉꯥꯛꯇ ꯇꯥꯜꯂꯨꯅ ꯃꯈꯣꯏꯅ ꯃꯗꯨ ꯉꯝꯗ꯭ꯔꯒ ꯃꯤꯆꯝꯗ ꯇꯥꯟꯅꯕꯒꯤ ꯑꯔꯊ ꯀꯔꯤꯅꯣ ꯃꯤꯆꯨꯝꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯒ ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯄꯤꯒꯗꯕꯁꯨ ꯅꯠꯇꯦꯅ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯕꯥꯛꯇꯨꯗ ꯂꯩꯃꯤꯟꯅꯔꯕꯗꯤ ꯆꯞ ꯃꯥꯟꯅꯅ ꯍꯛ ꯐꯪꯃꯤꯟꯅꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦꯅ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯈꯣꯏ ꯈꯛꯇꯒꯤ ꯈꯜꯂꯒ ꯃꯈꯣꯏꯕꯨ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯒ ꯉꯁꯤꯅ ꯃꯤꯇꯣꯞ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯗꯨꯅ ꯂꯣꯟ ꯐꯥꯎꯕ ꯃꯥꯟꯅꯗꯕ ꯁꯛ ꯈꯔ ꯃꯥꯟꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯒ ꯉꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯥꯟꯍꯧꯔꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯐꯪꯂꯣꯏ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯇꯝꯕꯗꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯐꯪꯂꯣꯏ ꯃꯗꯨꯗꯤ ꯂꯥꯏꯔꯗꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯇꯝꯕꯗꯤ ꯂꯥꯏꯔꯗꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯊꯣꯔꯛꯀꯅꯤ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤ ꯃꯁꯤꯡ ꯂꯥꯛꯉꯝꯗꯅ ꯊꯣꯔꯛꯈꯤꯒꯅꯤ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯗꯤ ꯃꯈꯣꯏꯕꯨ ꯊꯤꯗꯨꯅ ꯃꯌꯨꯝ ꯆꯪꯗꯨꯅ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯕ ꯃꯈꯣꯏꯕꯨ ꯃꯥꯡꯍꯟ ꯇꯥꯍꯟꯕ ꯁꯣꯏꯗꯅ ꯊꯣꯔꯛꯈꯤꯒꯅꯤ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯏꯆꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯅ ꯋꯥꯈꯩꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯔꯥꯟꯕꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯄꯥꯛꯈꯤꯕꯗꯤ ꯈꯛ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯁꯨ ꯃꯗꯨ ꯀꯔꯤꯁꯨ ꯀꯨꯏꯅ ꯆꯠꯂꯣ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯑꯗꯨꯃꯛ ꯑꯣꯏꯔꯒ ꯇꯣꯛꯈꯤꯒꯅꯤ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯂꯦꯡꯗꯕꯅꯤ ꯑꯆꯨꯝꯕꯗꯤ ꯀꯅꯥꯅꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯣꯏꯅꯤ ꯏꯆꯟ ꯏꯕꯨꯡꯉꯣ ꯏꯃꯥꯁꯨ ꯑꯩꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯇꯪ ꯋꯥꯔꯤ ꯂꯤꯖꯕ ꯌꯥꯒꯗ꯭ꯔꯥ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯔꯤꯒꯤ ꯂꯤꯕ ꯌꯥꯗꯅꯤ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯏꯃꯥ ꯂꯥꯛꯑꯣ ꯂꯦꯡꯁꯤꯟꯕꯤꯔꯣ ꯏꯃꯥ ꯏꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯕꯤꯔꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯆꯞ ꯃꯥꯟꯅꯩꯗ ꯏꯕꯨꯡꯉꯣ ꯋꯥꯔꯤꯒꯤ ꯈꯔ ꯈꯦꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯩ ꯀ꯭ꯋꯥꯛꯇꯥꯗꯒꯤ ꯈꯨꯟꯖꯥ ꯑꯃꯅꯤ ꯏꯕꯨꯡꯉꯣ ꯂꯥꯟ ꯑꯁꯤ ꯂꯦꯞꯀꯦ ꯍꯥꯏꯔꯕꯗꯤꯅꯦ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯍꯟꯈꯣ ꯂꯥꯟ ꯍꯥꯟꯅ ꯈꯥꯝꯈꯣ ꯑꯩꯈꯣꯏꯁꯨ ꯏꯍꯧ ꯍꯧꯖꯔꯣꯏ ꯑꯩꯈꯣꯏꯁꯨꯅꯦ ꯑꯗꯨꯃꯛ ꯂꯩꯖꯒꯦ ꯍꯥꯏꯔꯤꯕꯅꯤ ꯏꯃꯥꯒꯤ ꯆꯍꯤꯗꯤ 86 ꯁꯨꯔꯦ ꯍꯧꯖꯤꯛꯅ ꯏꯕꯨꯡꯉꯣ ꯕꯤꯁꯦꯟꯄꯨꯔꯗꯅꯦ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯨꯀꯤꯁꯤꯡꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯍꯥꯟꯅ ꯐꯥꯒꯠꯄꯤꯌꯨ ꯑꯗꯨꯒ ꯏꯆꯥꯁꯤꯡꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯃꯁꯤꯗꯤ ꯃꯃꯥꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒꯅꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒꯅꯦ ꯄꯤꯍꯟꯖꯒꯦ ꯍꯥꯏꯔꯤꯕ ꯆꯤꯡꯗꯅ ꯑꯃ ꯇꯝꯗꯅ ꯑꯃ ꯑꯅꯤ ꯊꯣꯛꯅ ꯉꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯆꯤꯡꯗꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤ ꯇꯝꯄꯥꯛꯇ ꯉꯥꯛꯂꯤꯕꯁꯤꯗꯤ ꯈꯨꯠꯂꯥꯏꯁꯨ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦ ꯈꯨꯠꯂꯥꯏ ꯈꯔ ꯄꯥꯏꯔꯤꯕꯅꯦꯅ ꯇꯧꯔꯤꯁꯨ ꯀꯥꯞꯅꯅꯕ ꯃꯔꯨ ꯂꯩꯇꯦ ꯍꯥꯏꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯂꯥꯟ ꯃꯅꯨꯡꯅꯤꯅꯦ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯣꯛꯂꯕꯗꯤ ꯐꯖꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯊꯧꯅꯥ ꯂꯩꯈ꯭ꯔꯕ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯁꯨ ꯅꯠꯇꯕ ꯂꯥꯟ ꯇꯝꯂꯛꯄꯁꯨ ꯅꯠꯇꯕ ꯃꯔꯩꯕꯥꯛ ꯉꯥꯛꯀꯅꯤ ꯃꯔꯝꯗꯝ ꯉꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕ ꯏ ꯅꯧꯔꯤꯕ ꯉꯥꯛꯇ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅꯅꯦ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯄꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯏꯪꯅ ꯇꯞꯅ ꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯂꯩꯕ ꯉꯝꯂꯤꯕꯁꯤꯕꯨ ꯈꯨꯠꯂꯥꯏ ꯄꯥꯏ ꯍꯥꯏꯗꯨꯅ ꯈꯨꯠꯂꯥꯏ ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯕ ꯑꯃꯔꯣꯝꯗ ꯅꯣꯡꯃꯩ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯕ ꯂꯝꯕꯤ ꯂꯩꯔꯛꯇꯕꯗꯒꯤ ꯅꯣꯡꯃꯩ ꯂꯧꯕꯅꯤ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯅꯣꯡꯃꯩ ꯂꯥꯛꯏ ꯍꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯕꯨꯡ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯅꯣꯡꯃꯩ ꯂꯥꯛꯍꯜꯂꯣꯏ ꯍꯥꯏꯔꯕꯗꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯁꯤꯅ ꯃꯇꯤꯛ ꯆꯥꯅ ꯉꯥꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯅ ꯉꯥꯛꯇ꯭ꯔꯕꯅꯤꯅ ꯂꯩꯔꯤꯕ ꯅꯣꯡꯃꯩꯗꯨ ꯄꯤꯔꯧ ꯑꯩꯈꯣꯏ ꯉꯥꯛꯀꯦ ꯍꯥꯏꯅ ꯂꯧꯕꯅꯤꯗꯅ ꯈꯔ ꯂꯩꯔꯒ ꯄꯤꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦꯅ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯦ ꯏꯁꯥ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯉꯥꯛꯆꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯧꯖꯤꯛ ꯂꯥꯟ ꯑꯁꯦ ꯈꯔ ꯁꯥꯐꯔꯛꯂꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯀꯤꯔꯦ ꯃꯈꯣꯏꯗꯤꯅꯦ ꯍꯨꯔꯥꯟ ꯂꯅꯥꯗ ꯆꯪꯂꯛꯂꯒ ꯃꯤ ꯍꯥꯠꯄ ꯀꯥꯡꯕꯨꯅꯤꯗꯣ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕ ꯑꯁꯤꯁꯨꯅꯦ ꯃꯈꯣꯏꯅ ꯑꯇꯣꯡꯕꯗ ꯂꯩꯔꯒ ꯑꯀꯨꯠꯄꯗ ꯂꯩꯕ ꯃꯤ ꯑꯗꯨꯗ ꯀꯥꯞꯊꯔꯛꯄꯅꯤ ꯑꯇꯣꯡꯕꯒ ꯑꯀꯨꯠꯄꯒ ꯈꯠꯅꯕ ꯍꯥꯏꯕꯁꯤꯗꯤ ꯏꯄꯥ ꯏꯄꯨꯅ ꯄꯥꯎꯔꯧꯗ ꯌꯥꯎꯔꯤꯕꯅꯤ ꯑꯇꯣꯡꯕ ꯃꯐꯝꯗꯒꯤ ꯂꯩꯔꯒ ꯅꯨꯡ ꯂꯪꯊꯔꯛꯄꯗꯨꯗꯤ ꯑꯀꯨꯠꯄꯗ ꯂꯩꯕ ꯃꯤꯅ ꯑꯋꯥꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯑꯀꯨꯠꯄ ꯃꯐꯝꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯆꯤꯡꯅꯕꯁꯦ ꯀꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯃꯔꯝ ꯑꯁꯤꯅꯅꯤ CSO ꯃꯌꯥꯝꯅ ꯂꯩꯉꯥꯛꯀ ꯄꯨꯜꯂꯒ ꯇꯪꯗꯨ ꯂꯩꯇꯥꯍꯟꯅꯕ ꯍꯣꯠꯅꯕꯤꯕ ꯍꯥꯏꯕꯁꯦ ꯏꯃꯥꯒꯤ ꯑꯣꯏꯅꯗꯤ ꯑꯄꯥꯝꯕꯅꯤꯕꯨ ꯑꯩꯈꯣꯏꯅ ꯂꯩꯔꯛꯂꯤꯕꯁꯤ ꯄꯣꯛꯄꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛꯂꯕꯅꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯠꯇꯒꯅꯦ ꯃꯃꯥꯡ ꯇꯛꯇ ꯅꯨꯡꯁꯤꯅꯈꯤꯗꯕ ꯂꯩꯇꯦ ꯃꯦꯒꯤ 2ꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯨꯀꯤ ꯃꯌꯥꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯕꯗꯅꯦ ꯀ꯭ꯋꯥꯛꯇꯥ ꯀꯩꯊꯦꯜꯗ ꯄꯣꯠ ꯌꯣꯟꯖꯔꯝꯕꯤ ꯑꯩꯁꯨ ꯄꯣꯠ ꯆꯩꯒꯗꯨ ꯂꯣꯏꯁꯤꯜꯂꯒꯅꯦ ꯏꯕꯨꯡꯉꯣ ꯍꯦꯛꯇ ꯆꯦꯜꯂꯤꯕꯅꯤ ꯇꯣꯔꯕꯨꯡꯗ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯗ
ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕꯁꯦ ꯑꯗꯨꯉꯩ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃꯃꯨꯛ ꯊꯣꯛꯂꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯋꯥ ꯃꯌꯥꯝꯅ ꯂꯥꯟꯗꯥꯔꯛꯄꯅꯤꯗꯣ ꯍꯟꯗꯛꯀꯤꯁꯤꯁꯨ ꯑꯋꯥ ꯉꯥꯛꯇꯅꯤꯗꯣ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯕ ꯈꯣꯡꯁꯥꯏ ꯈꯔꯒ ꯃꯕꯨꯛ ꯐꯠꯇꯕ ꯈꯔꯒ ꯃꯥꯟꯅꯔꯒ ꯑꯁꯣꯝꯗꯒꯤ ꯆꯪꯉꯛꯄ ꯑꯋꯥ ꯀꯥꯡꯕꯨꯒ ꯄꯨꯂꯞ ꯄꯨꯜꯂꯒ ꯇꯧꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯕꯨꯅꯦ ꯌꯥꯝꯅ ꯁꯦꯡꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤ ꯅꯤꯡꯁꯤꯡꯍꯜꯂꯤ ꯌꯨꯝ ꯃꯊꯪ ꯃꯩ ꯊꯥꯔꯛꯂꯕꯁꯨ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯈꯟꯗꯣꯛꯑꯒꯅꯦ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯀ꯭ꯋꯥꯛꯇꯥꯒꯤ ꯀꯩꯊꯦꯜ ꯉꯥꯛꯂꯤꯕꯁꯤꯡꯁꯨ ꯀꯨꯀꯤꯁꯤꯡꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯆꯤꯡꯅꯕ ꯑꯃꯠꯇ ꯄꯣꯛꯈꯤꯗꯦ ꯑꯗꯨꯕꯨ ꯊꯥ ꯑꯃ ꯃꯈꯥꯏ ꯂꯩꯔꯒ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯂꯩꯕ ꯌꯨꯝꯁꯤꯡ ꯐꯥꯎꯕ ꯃꯩ ꯊꯥꯔꯛꯄꯗꯒꯤꯅꯦ ꯑꯩꯈꯣꯏ ꯑꯀꯤꯕ ꯐꯥꯎꯔꯛꯈꯤ ꯏꯆꯥꯁꯤꯡꯅꯗꯤ ꯑꯩꯁꯨ ꯆꯦꯜꯂꯨ 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 ꯍꯥꯏꯕꯅꯤ ꯑꯗꯨꯕꯨꯅꯦ ꯏꯃꯥꯗꯤ ꯆꯦꯟꯈꯤꯗꯦ ꯏꯃꯧꯒ ꯏꯁꯨꯒꯗꯤꯅꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯦꯟꯗꯨꯅ ꯂꯩꯈꯤ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯀꯣꯜꯂꯒ ꯀ꯭ꯋꯥꯛꯇꯥ ꯀꯩꯊꯦꯜꯗꯅꯦ ꯑꯗꯨꯃꯛ ꯂꯩꯔꯛꯈꯤꯕꯅꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯅ ꯕꯤꯁ꯭ꯋꯦꯟꯄꯨꯔꯗ ꯂꯩꯕꯅꯤ ꯏꯔꯥꯡ ꯀꯟꯈꯠꯂꯛꯄꯗꯒꯤ ꯏꯆꯥꯁꯤꯡ ꯏꯆꯥꯅꯨꯄꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯩꯔꯨꯔꯣ ꯍꯥꯏꯗꯅꯅꯦ ꯑꯩꯗꯤ ꯆꯠꯂꯔꯣꯏ ꯍꯥꯏꯗꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯏꯕꯨꯡ ꯑꯗꯨꯕꯨꯅꯦ ꯏꯔꯥꯡ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯁꯨ ꯆꯦꯜꯂꯣ ꯆꯦꯜꯂꯣꯅ ꯏꯆꯥꯁꯤꯡꯅꯅꯦ ꯃꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯄꯅꯤ ꯕꯤꯁꯦꯝꯄꯨꯔꯗ ꯆꯦꯟꯗꯨꯅ ꯂꯩꯔꯛꯈꯤꯕ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕꯗ ꯏꯆꯥꯅꯨꯄꯥ ꯑꯃ ꯁꯤꯔꯦ ꯄꯥꯎ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥꯅꯨꯄꯥꯗꯣ ꯏꯃꯨꯡꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯀꯥꯗꯅꯦ ꯁꯤꯔꯒ ꯍꯦꯛ ꯂꯩꯔꯝꯕꯅꯤ ꯏꯆꯥ ꯁꯤꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨꯅꯦ ꯂꯩꯄꯥꯛꯀꯤꯅꯤ ꯈꯟꯗꯅꯅꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯄꯦꯟꯊꯣꯛꯇꯨꯅꯅꯦ ꯂꯩꯄꯥꯛꯀꯤ ꯑꯣꯏꯈ꯭ꯔꯕꯅꯤ ꯂꯩꯄꯥꯛꯀꯤ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯗꯅ ꯏꯃꯥ ꯄꯦꯟꯊꯣꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯤꯕ ꯏꯆꯥꯅꯨꯄꯥꯗꯣ ꯈꯨꯠꯂꯥꯏ ꯄꯥꯏꯗ꯭ꯔꯕꯁꯨꯅꯦ ꯈꯨꯜ ꯉꯥꯛꯄ ꯌꯥꯎꯈꯤꯕꯅꯤ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯃꯍꯥꯛꯇꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗ꯭ꯔꯕꯁꯨ ꯃꯩꯇꯩ ꯈꯨꯜꯗ ꯀꯨꯀꯤꯁꯤꯡ ꯆꯪꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯊꯤꯡꯅꯅꯕ ꯍꯣꯠꯅꯕ ꯈꯛꯇꯅꯤ ꯀꯅꯥꯁꯨ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1 ꯇꯥꯔꯛꯄꯗ ꯏꯃꯨꯡꯗ ꯇꯨꯝꯕ ꯆꯪꯂꯛꯈꯤꯕꯅꯤ ꯃꯍꯥꯛ ꯇꯨꯝꯕ ꯆꯪꯂꯛꯈꯤꯕ ꯑꯣꯏꯔꯕꯁꯨ ꯇꯨꯝꯂꯝꯒꯗꯕ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯁꯤꯅ ꯐꯪꯈꯤꯕꯗ ꯈꯣꯡꯎꯞ ꯇꯣꯡꯂꯝꯃꯦ ꯃꯉꯛꯇ ꯌꯦꯠꯈꯤꯕ ꯈꯨꯗꯩꯁꯨ ꯑꯗꯨꯃꯛ ꯌꯦꯠꯂꯝꯃꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥꯅꯨꯄꯥ ꯌꯨꯝꯅꯥꯝ ꯖꯤꯇꯦꯟ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯕꯨ ꯀꯔꯤꯒꯤ ꯂꯩꯔꯨ ꯑꯗꯨꯕꯨꯅꯦ ꯏꯆꯥꯅꯨꯄꯥꯗꯨꯅ ꯊꯋꯥꯏ ꯀꯠꯂꯤꯕꯗꯣ ꯃꯗꯨꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯗꯨꯒꯤꯗꯃꯛꯇ ꯃꯃꯥ ꯑꯩꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ 2 ꯅꯨꯄꯥ ꯑꯃ ꯂꯩꯍꯧꯔꯤ ꯏꯃꯧꯒ ꯏꯁꯨꯁꯤꯡꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯊꯝꯂꯒ ꯑꯩꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯅꯤ ꯑꯥꯔꯃꯤꯁꯨ ꯑꯥꯏꯗꯤꯌꯦꯜ ꯁ꯭ꯀꯨꯜ ꯃꯌꯥꯗ ꯂꯩꯅ ꯃꯇꯧ ꯀꯔꯝꯅ ꯏꯆꯥꯅꯨꯄꯥꯕꯨ ꯏꯃꯨꯡꯗ ꯍꯥꯠꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯉꯛꯄ ꯐꯥꯎ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯑꯥꯔꯃꯤ ꯑꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯀꯨꯀꯤꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯤ ꯍꯥꯠꯄꯗꯅ ꯀꯔꯤꯒꯤ ꯈꯪꯍꯧꯗ꯭ꯔꯤꯕꯅꯣ ꯃꯁꯤꯅꯤ ꯑꯩꯅ ꯉꯛꯂꯤꯕ ꯑꯇꯣꯞꯄ ꯃꯤꯇꯩ ꯑꯉꯥꯡ 2ꯅ ꯁꯨꯝꯍꯥꯡꯗ ꯄꯨꯊꯣꯛꯂꯒ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯅꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯅꯠꯇꯅ ꯊꯥꯡꯅ ꯐꯥꯎꯕ ꯌꯥꯜꯂꯝꯕꯗꯨꯗ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯆꯥꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯂꯥꯟ ꯑꯁꯤꯗ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯦ ꯃꯈꯣꯏꯒꯨꯝꯕ ꯏꯆꯥ ꯀꯌꯥꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯈꯟꯗꯅꯅꯦ ꯏꯃꯥ ꯈꯥꯡꯂꯕꯅꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯍꯥꯏꯕꯗꯣ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯅꯦ ꯄꯨꯔꯛꯍꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯉꯝꯒꯗꯕꯗꯤ ꯃꯥꯟꯗ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯉꯥꯛꯂꯤꯕꯁꯤ ꯑꯃꯅ ꯑꯃꯨꯛ ꯆꯤꯡꯗꯅꯤ ꯍꯥꯏ ꯑꯃꯅ ꯑꯃꯨꯛ ꯇꯝꯗꯅꯤ ꯍꯥꯏ ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔꯁꯨ ꯈꯪꯗꯦ ꯆꯤꯡꯗ ꯁꯥꯔꯤꯕ ꯕꯪꯀꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯊꯨꯒꯥꯏꯗ꯭ꯔꯒ ꯇꯝꯄꯥꯛꯀꯤ ꯈꯨꯜ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯂꯦꯞꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯍꯧꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯃꯈꯣꯏꯅ ꯀꯥꯞꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯅ ꯍꯟꯗꯨꯅ ꯀꯥꯞꯄꯅꯤ ꯃꯈꯣꯏꯅ ꯀꯥꯞꯇ꯭ꯔꯕꯗꯤ ꯏꯆꯥꯁꯤꯡꯗꯤ ꯑꯃꯠꯇ ꯀꯥꯞꯂꯣꯏꯌꯦꯕ ꯃꯈꯣꯏꯅ ꯍꯧꯖ ꯑꯗꯨꯝ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯁꯤꯡꯂꯤꯗ ꯏ ꯆꯦꯜꯂꯤꯕ ꯃꯈꯩꯗꯤ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅꯅꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯉꯝꯂꯦ ꯍꯥꯏꯕꯗꯣ ꯃꯗꯨꯇꯪ ꯈꯪꯅꯤꯡꯉꯤ ꯏꯕꯨꯡꯉꯣ ꯃꯗꯨꯇꯪꯅꯦ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯖꯅꯤꯡꯈ꯭ꯔꯦꯗꯀꯣ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯁꯣꯏꯗꯅ ꯊꯨꯡꯂꯈꯤꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯖꯔꯤꯕꯗꯨꯅꯤ ꯏꯃꯥ
ꯑꯆꯨꯝꯕꯗꯤ ꯅꯝꯊꯕ ꯀꯔꯤꯗꯧꯉꯩꯗ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯂꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯩꯗꯥꯡꯈꯤꯕ ꯅꯠꯇꯦ ꯂꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯝꯕꯤꯔꯝꯃꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ ꯄꯤꯛꯈ꯭ꯔꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯁꯨꯡ ꯀꯌꯥ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯥꯜꯂꯛꯂꯤꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯑꯣꯏꯔꯣꯏ ꯏꯃꯥ ꯏꯌꯥꯝꯕ ꯑꯩꯒꯤꯁꯨ ꯋꯥꯔꯤ ꯈꯖꯤꯛꯇ ꯇꯝꯖꯕ ꯌꯥꯒꯗ꯭ꯔꯥ ꯏꯌꯥꯝꯕ ꯉꯥꯛꯄꯤꯒꯅꯤ ꯁꯥꯔ ꯑꯩꯒꯤꯁꯦ ꯂꯤꯖꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯅꯤ ꯀꯔꯤꯒꯤ ꯂꯤꯕ ꯌꯥꯔꯣꯏ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯃꯣ ꯇꯥꯁꯤ ꯂꯥꯎ ꯆꯪꯁꯤꯜꯂꯣ ꯅꯪꯁꯨ ꯂꯤꯔꯨ ꯂꯥꯎ ꯏꯌꯥꯝꯕ ꯊꯧꯗꯣꯛ ꯊꯣꯛꯄꯕꯨꯗꯤ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛꯄꯨꯗꯤ ꯅꯠꯇ꯭ꯔꯦ ꯑꯋꯥꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝꯁꯦ ꯁꯄꯔꯃꯤꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯆꯦꯡ ꯆꯥꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯁꯥꯔ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯗꯒꯤ ꯁꯦꯜ ꯂꯧꯈꯤꯕꯒꯤ ꯋꯥꯔꯤ ꯀꯔꯤ ꯍꯥꯏꯕ ꯄꯨꯂꯤꯁꯅ ꯁꯦꯜ ꯂꯧꯏ ꯍꯥꯏꯕ ꯃꯥꯅꯦ ꯁꯥꯔ ꯇꯥꯕꯗ ꯁꯥꯔ ꯈꯖꯤꯛꯇꯪ ꯇꯥꯏꯌꯣꯟꯅꯅ ꯁꯥꯔꯗ ꯊꯣꯛꯄꯤꯔꯝꯒꯅꯤ ꯁꯥꯔ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯄꯔꯃꯤꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯖꯨꯔꯤꯗꯤꯛꯁꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯄꯔꯃꯤꯅꯥꯒꯤ ꯃꯩꯇꯩꯒꯤ ꯌꯨꯝ 32 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯍꯥꯟꯅ ꯂꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯌꯨꯝꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯈꯤꯕꯅꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯀꯤꯕ ꯐꯥꯎꯏ ꯃꯗꯨꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯌꯨꯝ 32ꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯍꯨꯔꯥꯟꯈꯤꯕ ꯑꯃꯁꯨꯡ ꯌꯨꯝꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯕ ꯄꯥꯝꯃꯤ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯂꯩꯔꯛꯈꯤꯕ ꯃꯩꯇꯩꯁꯤꯡꯕꯨꯅ ꯃꯁꯥꯒꯤ ꯂꯧꯔꯤ ꯌꯨꯝꯐꯝꯁꯤꯡ ꯑꯗꯨꯗ ꯂꯩꯕ ꯁꯣꯏꯗꯅ ꯐꯪꯍꯟꯕꯤ ꯁꯥꯔ ꯑꯩꯒꯤ ꯃꯤꯡ ꯃꯥꯂꯦꯝꯉꯥꯟꯕ ꯏꯁꯥꯒꯤ ꯆꯍꯤ 28 ꯁꯨꯔꯦ ꯍꯥꯟꯅ ꯄꯣꯠ ꯆꯩꯁꯤꯡ ꯍꯨꯔꯥꯜꯂ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤ ꯑꯩꯒꯤ ꯌꯨꯝ ꯑꯃꯁꯨꯡ ꯁꯄꯔꯃꯤꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯋꯥꯡꯗ ꯈꯖꯤꯛꯇꯪ ꯆꯠꯂꯒ ꯂꯩꯕ ꯑꯩꯍꯥꯛꯀꯤ ꯑꯄꯣꯛꯄ ꯇꯤ.ꯑꯩꯆ. ꯇꯣꯝꯕ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯦ ꯑꯄꯣꯛꯄꯤꯅ ꯕꯤꯅꯥꯔꯥꯁꯤ ꯀꯧꯏ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯄꯥ 3 ꯅꯨꯄꯤ 1 ꯄꯨꯟꯅ 4ꯒꯤ ꯃꯅꯨꯡꯗ ꯏꯌꯥꯝꯕ ꯑꯍꯜꯗꯤ ꯀꯣꯔꯣꯅꯥꯒꯤ ꯁꯦꯀꯦꯟ ꯋꯦꯕ ꯂꯥꯛꯄꯗ ꯂꯩꯈꯤꯗ꯭ꯔꯦ ꯏꯌꯥꯝꯕꯒꯤ ꯃꯇꯨꯡꯗ ꯑꯩꯍꯥꯛꯀꯤ ꯑꯄꯣꯛꯄ ꯏꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯦꯒꯤ ꯇꯥꯡ 3ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯇꯥꯔꯛꯄꯗ ꯈꯪꯍꯧꯗꯅ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡꯗ ꯆꯪꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯌꯥꯝꯅ ꯉꯁꯥꯏꯗ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩ ꯃꯗꯨꯒꯤ ꯋꯥꯐꯝꯗ ꯑꯩ ꯊꯣꯏꯅ ꯄꯟꯖꯔꯔꯣꯏ ꯃꯈꯣꯏ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏ ꯆꯦ ꯏꯆꯜ ꯏꯃꯥ ꯏꯕꯦꯜ ꯃꯔꯨꯞ ꯃꯄꯥꯡꯅ ꯇꯝꯕꯤꯈꯤꯕꯗꯨꯒ ꯑꯀꯤꯕ ꯉꯥꯛꯇꯅꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏ ꯆꯦꯜꯂꯛꯈꯤꯕꯅꯤ ꯑꯩꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯋꯥꯡ ꯃꯈꯥ ꯃꯅꯤꯡ ꯃꯃꯥꯡꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤꯒꯤ ꯈꯨꯜꯁꯤꯡ ꯂꯣꯏꯅ ꯂꯩꯕꯅ ꯑꯍꯥꯟꯕꯗ ꯆꯦꯟꯐꯝ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯆꯦꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯌꯨꯝꯗꯒꯤ ꯑꯉꯥꯡ 5 ꯑꯍꯜ 3 ꯅꯍꯥ 4 ꯃꯧ 3 ꯌꯥꯎꯅ ꯑꯩꯈꯣꯏ ꯄꯨꯟꯅ 15 ꯂꯝꯍꯥꯡꯗ ꯍꯥꯟꯅ ꯆꯦꯟꯊꯣꯔꯛꯂꯒ ꯁꯄꯔꯃꯤꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯋꯥꯡꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 1.5 ꯂꯥꯞꯅ ꯂꯩꯕ ꯑꯁꯣꯡꯕ ꯅꯥꯔꯛ ꯁꯤꯡꯂꯛ ꯑꯃꯗ ꯑꯩꯈꯣꯏ ꯂꯣꯠꯇꯨꯅ ꯂꯩꯈꯤ ꯍꯥꯏꯕꯤꯌꯨ ꯏꯅꯥꯎꯒꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯕꯤꯌꯨ ꯁꯥꯔ ꯃꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯒ ꯃꯤꯅꯤꯠ 90 ꯔꯣꯝ ꯆꯠꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯀꯨꯀꯤ ꯃꯌꯥꯝ ꯑꯃ ꯌꯨꯝꯗ ꯆꯪꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯄꯔꯃꯤꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯈꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤꯁꯨ ꯃꯩꯇꯩ ꯈꯔ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯈꯤ ꯁꯥꯔ ꯄꯨꯟꯅ ꯃꯩꯇꯩ ꯃꯁꯤꯡ ꯊꯤꯕꯗ 450 ꯔꯣꯝꯅꯦꯅ ꯃꯌꯥꯝ ꯃꯁꯤꯡ ꯊꯤꯔꯒ ꯑꯩꯈꯣꯏ ꯂꯥꯛꯄꯗꯨꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯁꯥꯔ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2 ꯔꯣꯝ ꯇꯥꯔꯛꯄꯗꯗꯤ ꯁꯥꯏꯇꯨ ꯁꯄꯔꯃꯤꯅꯥꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯩ ꯊꯥꯈꯤ ꯃꯗꯨꯒꯤ ꯃꯃꯥꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1 ꯔꯣꯝ ꯇꯥꯔꯛꯄꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯇꯦꯂꯤꯚꯤꯖꯟ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯨꯀꯤ ꯅꯣꯡꯃꯩ ꯄꯥꯏꯕ ꯆꯩ ꯄꯥꯏꯕ ꯑꯃꯗꯤ ꯎꯇꯨꯞ ꯄꯥꯏꯕ ꯃꯤꯑꯣꯏ 2,000 ꯔꯣꯝ ꯂꯥꯛꯂꯒ ꯁꯄꯔꯃꯤꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯈꯣꯏ ꯊꯣꯝꯖꯤꯜꯂꯛꯈꯤ ꯃꯈꯣꯏꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯦꯟ ꯒꯦꯠ ꯅꯝꯈꯥꯏꯗꯨꯅ ꯆꯪꯂꯛꯂꯒ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯑꯥꯔꯝꯁ ꯀꯣꯔꯠꯇꯒꯤ ꯅꯣꯡꯃꯩꯁꯤꯡ ꯅꯝꯗꯨꯅ ꯃꯨꯜꯂꯒ ꯃꯈꯣꯏꯅ ꯄꯨꯈꯤ ꯀꯔꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯃꯁꯤꯡ ꯀꯌꯥꯃꯔꯨꯝ ꯄꯨꯈꯤꯕ ꯁꯥꯔ ꯆꯥꯎꯔꯥꯛꯄ ꯀꯌꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯁꯥꯔ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯡꯃꯩ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯈꯪꯈꯤ ꯇꯁꯦꯡꯅꯃꯛꯇꯤ ꯁꯥꯔ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯄꯥꯏꯕꯁꯤꯡ ꯑꯗꯨꯗꯤ ꯃꯣꯏꯅ ꯂꯧꯈꯤꯗꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯛꯄꯗꯒꯤ ꯑꯉꯥꯡ ꯌꯥꯎꯅ ꯇꯦꯂꯤꯚꯤꯖꯟ ꯌꯦꯡꯂꯝꯕꯁꯤꯡ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯂꯣꯏꯅ ꯂꯩꯍꯟꯈꯤ ꯇꯁꯦꯡꯕꯃꯛꯇꯤ ꯊꯣꯝꯖꯤꯜꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯀꯥꯁꯤꯡ ꯆꯦꯛ ꯇꯧꯕ ꯍꯧꯔꯛꯄꯗ ꯗ꯭ꯌꯨꯇꯤ ꯇꯥꯈꯤꯕ BDF ꯑꯃꯅ ꯃꯍꯥꯛꯅ ꯄꯥꯏꯕ ꯅꯣꯡꯃꯩ ꯑꯃꯗꯒꯤ ꯃꯔꯨ ꯈꯔ ꯕ꯭ꯂꯦꯡꯛ ꯐꯥꯌꯔ ꯇꯧꯕꯗꯒꯤ ꯊꯣꯝꯖꯤꯜꯂꯛꯈꯤꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ BDF ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯗꯨꯝ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯦꯒꯤ ꯇꯥꯡ 5ꯗꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯛꯈꯤꯕ ꯑꯩꯈꯣꯏꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯌꯥꯝꯒꯤ ꯆꯥꯅꯅꯕ ꯆꯦꯡ ꯂꯩꯇ꯭ꯔꯦ ꯆꯦꯡ ꯆꯥꯛ ꯂꯩꯅꯕꯅꯤ ꯍꯥꯏꯗꯨꯅ
mi amamamdagi lupa yankai aduga imung amagi oragana lupa sam samalok isada set chaba phirolagi hena ahenba kari mukta poruktabana thawai khaktamak hinglabadi haiduna lanjalakhiba miyoi singdagi sak ising thorang tongnabani haiduna lupa yankai khongalakada angak poki मेगी तांग मंगा आयु की पुंग 8 मिनट 30 रोम तारकपदा असम राइफल्स की गाड़ी अचौब तरुक लालगा एखोइबु लौरखी अदुबु पुलिस स्टेशन अदुगी हेड कांस्टेबल अमना एखोइगी ममिंग मथा लौद्री लोइनन ओसीसु लाक्ट्री हाइदुना एखोइबु पुहंदनब यामना कन होनकी मदुदा असम राइफल्स सिंग अदुगी मरक यारम मैतै मचा खरना मफम मदुदा नुमित इनी हुमनी लैरब फावदो ममिंग मथा लौदुना लैरमलिब करिगिनो सोमदन मयाम अम सिनरब मतमसिदा करिगी तौरिबनो हाइदुना चंगचफम लौरखिबा इखोइगी मरकता नुपी सिंगबु हाना मखोइगी गाड़ीदा काहननबगिदम थोनकी सर मदुमक्ति इखोइ तसेंग हारबदा यामना सौथोकचखि सर मदुगी मतुंगदा नुपा सिंगसु कखलगा मखोइना अखोइबु हाइंगांग पुलिस स्टेशन पुरखी सर मदुदगी अखोइ हाइंगांग रिलीफ कैम्प पुरखी सर कुमजा 2013 सपरमेनादा लेब मैतै सिंगबु KNF अदुगा मदुगी SP सेपाउ कौब मियोय अमना मफम अदुदा मैतै मचा अमता लेब यारो हाइने केन खिबा लेखि मदुगी मरमना हार्डवेयर की दुकान फमनन मणिपुरी अमा सेल की डिमांड फाख्र मतुंगदा फाबा लाले मियोय सिंग अदुगी मनुंगा मैतेलोन ngang यावी हाइबगी चार्ज तन खुलाई पाइबा सिंग अदु सपरमेना की मियोय सिंग मानरगा फाखिबनी हाइना सु चार्ज तौकी अदुबु फाखिबा मियोय अदु थादोरपदगी मियोय अदु KNF ना फाबो इरमकी थौदोक अदुगी मतांगदा हौजिंगना लेखिद्रबा KNF की SP सेपाउना सपरमेना मोरबुंग अमदी कला पहाड़ दे लेबा मैतै सिंग यावी हाइदुना चार्ज तौदुना नुपा सिंग फादुना सपरमेना दे लेबा मखोइगी हाइपी कैम्प ता अहिंग अमा थंबसु यावख्रबनी सर मियोय सिंग अदुगी मनुंग अहल सिंगु उ इंथोक निसिन तोहलगा नहा सिंग फाजिलगा थमकी मियोय सिंग अदु नोंगालगा नुंथिल पुंग मरी ताब मतमदा थादोरलगा मदुगी मतुंग नुमित अदुगी नुमिदा वरम पुंग तरुक तारकदा फुल थादोक्तुना चटखिनबा खंगलकपुसु लेखिबनी सर लोइना करिगुम मैतै सिंग युम थादोक्तुना चलमद्रबदी लोइना हाटकनी हाइदुना किहलकी सर वाफम अदुदगी मैतै सिंग खोंगना खरा चनरगा खरना बसता तोंगलगा लाकपदा पुलिसना थिंकिबनी पुलिसना थिंगलबसु नमदुना लाखिबनी अदुबु सपरमेना पुलिस स्टेशन मपादा अमुकसु थतना पुलिस अमसुंग एआरना थिंगबगा लोइनाना गाड़ीगी शो फाव मुनखिबनी थौदोक अदुगी मतांगदा सपरमेना पुलिस स्टेशन की OC मोरबुंगी AR की OC अमसुंग सेनापति की SP KNF अमदी KR की लुचिंगबु सिंगयावना नुमिदांगा थेंगुदा मीटिंग तौरगा मरम सादना कुकी सिंग मैतैदा खुद थाबा यारोय करिगुम मखाताना लम हेलकलबदी पुलिस अमदी AR ना कुकी सिंग खुद थागनी अमदी चेराक पीगनी हाइबदगी नाकल अनिमक यानदुना KNF अमदी KRA गा एग्रीमेंट अमा खुयेक पिनकी अदुबु अखोइगी मै थादोक पिख्रब युम सिंग थुब मतमदा लेंगांगना साबिबगा लोइना हुरान ख्रब लन थुम सिंग हंजनबिदुना निंगथिना गापी सेनबिरगा इसागी लौरी युमफमदा महुसागी फिबमदा इंगना चिकना लैबा पामी सर मसिबु फंगनरोइद्रा सर इनाउगी वाफम असे थमो यामना सोकपा वाफम लेंगाक मपु पाले लेंगाक असे अखोइगी लमदम अखोइगिनि सना लेपाक अखोइगी पुन्ना नुंगसी चानना लेमिनबदा करिसु कायबा लैथि अदुबु पुन्ना नुंगसी चानना लेमिनसे हाइबा याद्रबदी मफम असे थादोक्तुना चटखिबा तारो मफम असिदि कनागिसु नति मैतै ngaktagisu nati मफम असिदा लाइबा मफम असिदा लेरिबा खुंदारिबा पुनमकिनि सना लेपाक कनागिसु नति पुन्ना खुंदा मिनरिबा कांगलुप फुरुप अखोइ मयाम पुनमकिनि इंस्पेक्टर तैयाई लागे ला Jum jum pan ba hairi hayaini kombi rei lei rang sat lag le kusum lei lei bak lei lei rang yum thong khu ding lei teng ba Jum jum pan ba hairi hayaini kombi rei lei rang sat lag le kusum lei lei bak lei lei rang yum thong khu ding lei teng ba Sazibu
चैरावबा लागले लागले चैरावबा चैरावबा जुम जुम पानबा हायरी हायायनि कोम्बिरै लैरां सादलाग्ले कुसुम लैलैबाक लैलैरां युमथों खुदिं लैतेंबा Shuna thongan khuding ngamjaba katnari lairam lenda chakrava singda tara chindam nava imum shuna thongan khuding ngamjaba katnari lairam lenda chakrava singda tara chindam nava Kumja khuding shoidana tara chindam balak piyo Kumja khuding shoidana tara chindam balak piyo Kacha bangam jage kumja khuding Sajibo chairaba lagle lagle Chairauba, Chairauba Hainam, lainam na yom la re Mai kai khuding ma hay pa lay pa thallare hay nam lay nam na yom lare mai kai khuding ma hay pa lay pa thallare maning tam na satlare Kombirai kusum lay maning tam jarare mahausa lay ren bisu ya kai rakle akhang kandi lay bak lay su ya kai rakle akhang kandi lay bak lay su Jum jum pan ba hairi hayaini kombirai leirang sad lagle kusum lei lei bak lei leirang yum thong khuding lei teng ba sajibu chairaba lagle lagle chairaba 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 Chairauba हेलो
laira laikolgi jalwa nungshida ko nungshi thoiravi nangse aigi laira laikolgi jalwa nungsida ko nungsi thoiravi nangse nungshi zaida ko nangse unamatagi nungshi zaida ko nangse unamatagi Hello. thawai ni me nangse aigi thawai ni thawa aigi laira laikolgi jallo nungsida ko nungsi thoiravi nangse Check. Palim lay trabaso awat palay hallo nangina mong layri tay bang asida panthaw lay trabaso palim lay trabaso awat palay hallo nangina mong layri tay bang asida nong junong siya awahanang nong junong siya awahanang karigisin thari mitlu da pira karigisin thari mitlu da pira kablagano amo kablagano amo hanna aigi laira laikolgi jalwa nungshida ko nungshi thoiravi nangse aigi laira laikolgi jalwa nungsida ko nungsi thoiravi nangse nungshi zaida ko nangse unamatagi nungshi zaida ko nangse unamatagi thawai ni me nangse aigi thawai ni thawa aigi laira laikolgi jallo nungsida ko nungsi thoiravi nangse